ꯆꯣꯡꯂꯛꯈꯤꯕ ꯌꯦꯅꯤꯡꯅ ꯌꯦꯛꯅ ꯄꯥꯝꯕꯤꯒꯤ ꯌꯦꯛꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯈꯤꯕ ꯃꯔꯨꯁꯨ ꯇꯊꯤ ꯃꯔꯨ ꯑꯣꯏꯈ꯭ꯔꯕꯗ ꯍꯧꯔꯛꯂꯤꯕ ꯄꯥꯝꯕꯤꯒꯤ ꯌꯥꯜꯂꯛꯂꯤꯕ ꯃꯍꯩꯕꯨ ꯀꯔꯝ ꯅꯨꯡꯁꯤ ꯃꯍꯩꯗꯤ ꯑꯣꯏꯒꯅꯤ? ꯑꯃ꯭ꯔꯤꯇꯁꯨ ꯍꯨꯅ ꯃꯄꯥꯡꯒꯜ ꯍꯦꯟꯈ꯭ꯔꯕꯗ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯄ ꯅꯠꯇ ꯀꯔꯤ ꯀꯥꯟꯅꯈꯤꯒꯅꯤ? ꯌꯦꯛꯅꯕꯅ ꯂꯥꯛꯆꯈ꯭ꯔꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯅꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯔꯥ? ꯊꯋꯥꯏ ꯌꯥꯎꯈꯤꯗ꯭ꯔꯦ, ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯄꯥꯔꯤ ꯃꯍꯥꯛꯇꯤ꯫ ꯇꯅꯨ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯁꯥꯗꯣ ꯆꯩꯅꯥ ꯐꯥꯎꯏ, ꯑꯗꯨꯕꯨ ꯋꯤꯆ ꯑꯃꯅꯤ, ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯖꯟꯈꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯅꯥꯛꯇ ꯂꯣꯌꯥ ꯂꯩꯔꯝꯗꯕꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯏ꯫ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯏ꯫ ꯇꯅꯨꯁꯨ ꯋꯥꯅ ꯄꯥꯏꯈꯠꯂꯤ, ꯂꯣꯌꯥ ꯃꯈꯣꯜ ꯅꯤꯛꯅ꯫ "ꯅꯪ ꯅꯁꯥ ꯀꯔꯤꯝꯇ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ?" ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯗ "ꯀꯩꯗꯧꯔꯒꯦ ꯂꯣꯌꯥ?" ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗꯦ꯫ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯇꯅꯨ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ." ꯃꯥꯁꯨ ꯆꯤꯡꯅꯅ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯂꯣꯌꯥ? ꯑꯩ ꯉꯥꯡꯂꯤꯁꯦ ꯇꯥꯗꯕ꯭ꯔꯥ?" ꯂꯣꯌꯥꯁꯨ ꯀꯔꯝ ꯍꯥꯏꯅꯤ, ꯃꯆꯤꯟ ꯍꯦꯛꯇ ꯀꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯂꯩ, ꯌꯥꯝꯅ ꯅꯛꯅ ꯂꯩ꯫ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯈꯔ ꯁꯣꯡꯕ ꯎꯃꯪ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯂꯩ꯫ ꯉꯥꯡꯗꯕ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨꯝ ꯇꯧꯗꯦ, ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯊꯣꯛꯄꯅꯤ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯅꯨꯃꯤꯗꯥꯡꯁꯦ ꯊꯦꯡꯈ꯭ꯔꯦ." ꯃꯥꯁꯨ ꯄꯨꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯊꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯅꯨꯅ "ꯀꯩꯅꯣ, ꯑꯩ ꯏꯊꯟꯇ ꯍꯟꯕ ꯌꯥꯔꯣꯏꯌꯦ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯂꯥꯛꯑꯣꯕ." ꯂꯣꯌꯥ ꯈꯣꯟ ꯈꯖꯤꯛ ꯋꯥꯡꯂꯞ, "ꯈꯥꯝꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯧꯕ ꯑꯝꯇ ꯍꯩꯇꯕ꯭ꯔꯥ? ꯑꯃ ꯊꯧꯔꯒ ꯆꯠꯀꯣ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯍꯟꯒꯅꯨ." ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ꯫ ꯂꯩꯁꯅꯥꯁꯨ ꯂꯣꯏꯅ ꯁꯣꯛꯂꯕꯅꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯥꯁꯨ ꯐꯝꯃꯤ, ꯇꯞꯅ꯫ "ꯂꯣꯌꯥ, ꯐꯖꯅ ꯍꯥꯏꯌꯨ ꯌꯥꯗꯕ꯭ꯔꯥ? ꯃꯥꯁꯨ ꯈꯪꯉꯝꯃꯣꯏꯌꯦ." ꯍꯥꯏꯅ ꯄꯤꯔꯥꯡ ꯑꯗꯣ ꯂꯦꯞꯄ ꯂꯩꯇ ꯃꯤꯠꯂꯨꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯏ꯫ ꯅꯨꯄꯥ ꯃꯥꯁꯨ ꯀꯞꯂꯤ꯫ ꯄꯥꯔꯤꯕꯨ ꯀꯅꯥ ꯈꯪꯍꯟꯗ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯤ꯫ ꯂꯥꯟ ꯃꯥꯗꯤ ꯋꯥꯠꯂꯤꯗꯣ, ꯑꯗꯨꯕꯨ ꯍꯧꯈꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯂꯣꯌꯥ ꯍꯣꯏꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯝꯂꯒ ꯑꯅꯤꯃꯛ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯏꯔꯥ ꯊꯥꯡꯂꯒ ꯂꯦꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯐꯝ ꯑꯁꯤ ꯀꯅꯥ ꯈꯪꯗꯕ ꯃꯐꯝꯅꯤ꯫ ꯇꯅꯨꯅ ꯀꯔꯝ ꯈꯪꯂꯒ ꯂꯦꯞꯂꯝꯂꯤꯕꯅꯣ ꯈꯪꯂꯛꯏ꯫ ꯇꯅꯨ ꯋꯥꯔꯧꯅ, "ꯑꯩꯁꯦ ꯀꯅꯥꯃ ꯅꯠꯇꯦꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯂꯧꯕ ꯅꯠꯇ꯭ꯔꯥ? ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯋꯥ ꯂꯣꯠꯄ ꯅꯠꯇ꯭ꯔꯥ? ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯋꯥ ꯍꯥꯏꯕꯤꯗꯕ ꯅꯠꯇ꯭ꯔꯥ?" ꯂꯣꯌꯥ ꯁꯣꯟꯊꯥꯡꯅꯅ ꯌꯦꯡꯂꯗꯨꯅ, "ꯇꯅꯨ, ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯂꯨꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯅꯪꯅ ꯀꯔꯝꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯤ." ꯍꯥꯏꯅ ꯃꯥꯕꯨ ꯅꯥꯊꯩꯔꯝ ꯄꯥꯔꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯂꯩꯔꯥꯡ ꯄꯥꯝꯕꯤ ꯑꯍꯦꯟꯕꯤ ꯑꯗꯨꯒꯤ ꯂꯩꯔꯥꯡ ꯑꯃ ꯃꯈꯨꯠ ꯃꯛꯅ ꯍꯦꯛꯂꯗꯨꯅ ꯀꯠꯂꯤ꯫ ꯇꯞꯅꯁꯨ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ, ꯅꯪꯒꯤ ꯂꯃꯟꯗꯤ ꯁꯣꯏꯗꯅ ꯈꯨꯝꯂꯛꯈꯤꯒꯅꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯗꯨꯅ ꯂꯩꯔꯨꯔꯣꯀꯣ, ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ." ꯍꯥꯏꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯑꯅꯤ ꯁꯤꯟꯊꯔꯝꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯂꯛꯄꯗ ꯂꯣꯌꯥ ꯇꯅꯨ ꯃꯍꯥꯛꯀꯤ ꯂꯤꯡꯁꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯐꯥꯔꯛꯏ꯫ ꯇꯅꯨꯁꯨ ꯐꯠꯀꯟ ꯊꯣꯛꯂꯛꯂꯒ, "ꯂꯩꯔꯣꯟ ꯆꯟꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯇ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄ ꯌꯥꯕꯅꯤ꯫ ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯂꯧꯔꯤꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯕꯒꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯎꯔꯤꯕ ꯃꯔꯝ ꯀꯩꯒꯤꯅꯣ? ꯋꯥꯔꯧꯏ, ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯏ." ꯍꯥꯏꯔꯝꯗꯨꯅ ꯒꯝ ꯆꯠꯈꯤ꯫ ꯋꯥꯔꯧꯕꯅꯤ ꯇꯁꯦꯡꯅ꯫ ꯁꯣꯝꯗꯁꯨ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯕ ꯑꯗꯣ꯫ ꯊꯣꯏꯕꯨ ꯃꯃꯥꯍꯣꯏꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯍꯟꯗꯨꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯅꯕ ꯀꯦꯁ ꯑꯃ ꯄꯥꯟꯁꯤ ꯍꯥꯏꯔꯤ꯫ ꯂꯨꯆꯤꯡꯕꯅ ꯌꯥꯗꯦ꯫ "ꯏꯃꯥ, ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯇ꯭ꯔꯕꯁꯨ ꯃꯤꯍꯥꯠꯄ ꯑꯗꯨ ꯑꯩꯅ ꯄꯨꯊꯣꯛꯂꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ?" ꯔꯤꯅꯥ ꯀꯞꯇꯨꯅ, "ꯅꯪꯕꯨ ꯅꯆꯟ ꯅꯨꯡꯁꯤꯕ ꯈꯪꯗꯕ꯭ꯔꯥ? ꯅꯆꯟꯒꯤ ꯍꯛꯆꯥꯡꯁꯦ ꯅꯪꯅ ꯅꯝꯗꯨꯅ ꯄꯣꯠꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯃꯗꯤ
Ima hoida yelakanu ibungo. Nachanna kari landuna kanana asumna tawribano. Asuk pukchen pikpa mahak ado kangna siboy sanu mama aigi sabni lemna to imado. Haina rina chentharakpa pirang ado khumsinduna taithoi. Thoibasu lona kaplibani. Machanupi leitrabada mafam ase pungchik chik haibado oikre. Mama mapa ani gi matau obada heli luchingba kutum chena tasinbaso. Tarakadabagi mitluda yanduna leiriba pirang pannam khaiduna tarai. Asuk chakpa matau ma chattuna khudang lakna chinglaga makhutmakna haninglai. Ahing dutum thabayada pirang masu kangda leli aduma kha chiktuna loi haningba khangba ngamdraba magi thamoida chakliba maichak asisu jogi khanduna ayuk mabu ngaibada masa pumba chukthaba haibado oikre. Ayuk magi matamna yaurabada lechil ningthina chaithaduna chakhumda changlakduna chalo lammi manauna hogattaba uraga hawdokpasu hawdoklamde. Magi kada chumring chankiduna phamung aduda phamduna lei wakhal maso langsilakle leiriba lairik amuk hanna paikhatli karigino khangde lairik ase ubada pirang ado adum ihowi kapliba makhai penba sunaide thamoida su sonjai nangbu ai lawba lakhiroidra nangna lawba laktrabadi aina khong thangsinba ngamdre ai ware nangbu wakhal laoba. Thamoigi wa tabikhrabra natraga gari ama muk tawragadaba sumang aduda gari ado khangthong thausilaktuna khami sahum amaga loinana manung aduda changlai kiba sumata tawde koina muktang yenglamduna ka changduna thi mathaklomda thum karaktuna ihan hana leiri paka adugi thong hanglubada phamung aduda mangduna phamliba nupi adu ure kutum chena tasin changsilaktuna nupi magi khudang tapai khangching thabagi sahum ado angakpani nupi masu khanghaudaba sahum adugi kallaba saphuda makhada upsenduna tui masu ingakngakna makok ado haigatuna mangda sor phuina honduna lep leriba nupa mabu yenglai adubu matang asida leichil ngakli hogatuna da aibu lawba laklibra luchingba khana nupi mabu yenglaktuna laktana chingduna wal aduda sapup kana namsinki nupi masu chaina phauramgani mamit sukhi ira thangna yengduna da aina nangonda haikiba natra nangi lalong aina karigi khangloi nangna ibu luhongle tattana hairabanina phare adubu nang aina lemna thagani khanbra aina kawkhrabasu nangdi kawpham thokte maigi channi khangda nangna igi changi haina makholada niklai thawaibu kaishu leitana lawba ai shoklabasu aina kari amata haigadaba leite adubu nangna icham chamna mabung aigi tampakta sanaduna leirakpa aingonda kisaduna leirakpa mabu haina kutum chetna tasinlamba khangthin thilai wakhalna kawrabasu thawaigi chanabi mabu thamoi mana karam kawramgadage sahum ado kanna thinkhrabasu phaglang aduda oina thinkhre maithong aduda sokhalubagi magi kari pangalno thinkhibadi maithong aduda palasanu hainani adubu thamoi mana lambi hongkhiduna maithong adu kankhre chekhai khiwal mamit cheno ishili leichilasu madi brahma ama chatlabani karino mana nganglibase haiba asida wakhalda phakchilabani tapna pirang thangduna yenglaktuna machin kangla imasu gari wafamno ifamda takpiriba aina sukhak khangdaba wahi amabu ifamda laktuna takpiriba kaigino nangna halaklanu haiduna thangdi thangsinning thangjinbadi ngamda thamoida khambi maihona lepliba ibu ngasi amuk laktuna
ꯃꯊꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯕꯤꯗꯨꯅ ꯒꯤ ꯍꯦꯟꯅ ꯍꯩꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯊꯥꯅꯤꯡꯗꯦ꯫ ꯅꯤꯡꯁꯤꯡꯈꯤꯗꯕꯁꯨ ꯑꯣꯏꯁꯅꯨ, ꯅꯪꯕꯨ ꯍꯥꯠꯀꯦ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯂꯦꯝꯅ ꯆꯠꯂꯗ꯭ꯔꯥ? ꯋꯥꯈꯜꯁꯤꯅ ꯀꯥꯎꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯇꯧꯔꯝꯂꯣꯏ ꯈꯟꯅ ꯅꯪꯕꯨ ꯍꯟꯇꯔꯅꯤ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯟꯕꯅꯤ꯫ ꯅꯪꯗꯤ ꯂꯤꯅꯥ ꯑꯣꯏꯔꯝꯂꯕ ꯏꯆꯟꯕꯨ ꯍꯥꯠꯄ ꯄꯦꯟꯗ꯭ꯔꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨꯁꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯍꯧꯕ ꯈꯔꯗꯤ ꯁꯥꯐꯔꯦ, ꯑꯗꯨꯕꯨ ꯂꯦꯝꯅ ꯊꯣꯛꯑꯣꯏ ꯑꯩꯅ ꯍꯥꯏꯅ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩ ꯂꯧꯊꯣꯛꯂꯒ ꯂꯣꯛ ꯆꯤꯡꯏ꯫ ꯑꯗꯨꯒ ꯂꯩꯆꯤꯜ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯝꯂꯛꯏ꯫ ꯅꯪꯕꯨ ꯑꯣꯠꯇꯨꯅ ꯍꯥꯠꯄꯁꯨ ꯄꯥꯝꯗꯦ, ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗ꯫ ꯅꯪ ꯆꯠꯈ꯭ꯔꯣꯀꯣ, ꯅꯁꯥꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯒꯤ ꯅꯁꯥꯅ ꯐꯪꯖꯕ ꯃꯍꯩꯅꯤ꯫ ꯂꯩꯆꯤꯜꯁꯨ ꯋꯥꯔꯧꯅ ꯌꯦꯡꯂꯛꯂꯒ, ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯟꯇꯔ ꯑꯣꯏꯔꯒ ꯅꯪꯕꯨ ꯀꯔꯤꯒꯤ ꯍꯥꯠꯇꯦ? ꯅꯪꯕꯨ ꯗꯦꯃꯣꯅꯤ ꯈꯪꯅ ꯈꯪꯅ ꯅꯪ ꯐꯥꯎꯕ ꯁꯣꯛꯍꯟꯕ ꯉꯝꯗ ꯑꯩꯅ ꯊꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯈꯨꯠꯁꯤꯅ ꯊꯦꯡꯕ ꯉꯝꯒꯗꯧꯔꯤꯕ? ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯕ ꯏꯔꯥꯜ ꯑꯃꯗꯤ ꯏꯐꯝꯗ ꯁꯤꯖꯤꯟꯕꯤꯔꯝꯒꯅꯨ꯫ ꯂꯨꯆꯤꯡꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯇ꯭ꯔꯥꯏꯒꯔ ꯃꯄꯥꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ꯫ ꯑꯃꯨꯛ ꯅꯝꯈꯤꯕꯗ ꯊꯋꯥꯏ ꯑꯗꯨ ꯊꯥꯔꯒꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯠꯇ꯫ ꯏꯃꯤꯠ ꯑꯁꯤꯅ ꯎꯍꯧꯔꯕ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯄꯪꯕ ꯁꯤꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯏꯐꯝꯗꯗꯤ ꯑꯔꯦꯝꯕꯅꯤ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯋꯥꯔꯧꯕ ꯃꯉꯣꯟꯗ ꯑꯗꯨꯛ ꯆꯥꯟꯅꯗꯕ ꯃꯔꯥꯜ ꯑꯃ ꯁꯤꯗꯨꯅ ꯅꯣꯡꯃꯩꯅ ꯃꯥꯡꯗ ꯊꯝꯂꯕꯗ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯔꯛꯇ ꯇꯥꯊꯤꯕ ꯁꯥꯎꯅꯤꯡꯂꯛꯄ ꯃꯩꯔꯤ ꯑꯃꯁꯨ ꯍꯨꯜꯂꯛꯂꯤ꯫ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯂꯩꯆꯤꯜ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯞꯅ ꯊꯥꯡꯒꯠꯂꯛꯏ, ꯅꯨꯄꯥ ꯃꯥꯒꯤ ꯀꯣꯛꯇꯣꯟ ꯇꯝꯅ꯫ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯖꯔ ꯖꯔ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯁꯨ ꯍꯟꯗꯦ ꯅꯨꯄꯥ ꯃꯥꯕꯨ ꯅꯝꯕ꯫ ꯂꯨꯆꯤꯡꯕ ꯆꯤꯟꯕꯥꯟ ꯅꯥꯀꯟ ꯅꯥꯝꯃ ꯆꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯈꯨꯠꯂꯥꯏꯗꯤ ꯊꯥꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ? ꯂꯩꯆꯤꯜꯁꯨ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ, ꯏꯉꯥꯡ ꯉꯥꯡꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯃꯥꯕꯨ, ꯃꯆꯤꯟ ꯑꯗꯨꯁꯨ ꯀꯥꯗꯨꯅ꯫ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯗꯨꯅ ꯅꯪꯅ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯊꯋꯥꯏ ꯑꯁꯤ ꯀꯠꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯔꯥꯜ ꯑꯃ ꯁꯤꯕꯗꯤ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ꯫ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯀꯥꯞꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯋꯥꯏꯇ ꯅꯠꯇ ꯅꯪꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯉꯨ ꯂꯨꯆꯤꯡꯕ꯫ ꯅꯨꯄꯥ ꯃꯥꯕꯨ ꯅꯝꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯤꯀꯨꯞ ꯑꯃ ꯄꯨꯡꯖꯥ ꯈꯔ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯈꯨꯠꯂꯥꯏ ꯑꯅꯤ ꯊꯥꯡꯒꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯌꯦꯡꯅꯕ ꯃꯤꯠꯌꯦꯡ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯤ꯫ ꯑꯃꯅ ꯈꯥꯅꯅꯤꯗꯣ, ꯑꯃꯅ ꯄꯤꯔꯥꯡꯒ ꯂꯣꯏꯅꯕꯅꯤ꯫ ꯃꯥꯕꯨ ꯀꯥꯎꯔꯝꯗ꯭ꯔꯕ, ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯂꯕ ꯀꯔꯤ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯇꯥꯟꯅꯔꯝꯗꯨꯅ ꯂꯩꯆꯤꯜ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯊꯤꯗꯣꯛꯂꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯦ, ꯀꯥꯎꯈ꯭ꯔꯕꯗꯤ ꯀꯥꯎꯈ꯭ꯔꯦ꯫ ꯊꯥꯡꯒꯠꯂꯝꯕ ꯂꯨꯆꯤꯡꯕ ꯅꯣꯡꯃꯩ ꯇꯞꯅ ꯊꯥꯡꯒꯠꯈꯤ꯫ ꯊꯃꯣꯏ ꯃꯥꯅ ꯏꯟꯁꯤꯜꯂꯛꯄ ꯏꯍꯨꯜꯗꯨꯒꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯕꯤꯆꯥꯔ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯇꯞꯅ ꯊꯥꯡꯗꯈꯤ, ꯃꯀꯣꯛ ꯑꯗꯣ ꯐꯨꯡ ꯉꯥꯎꯔꯛꯇꯨꯅ ꯅꯥꯀꯟꯒꯤ ꯂꯥꯏꯠ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯈꯪꯉꯥꯡ ꯉꯥꯛꯏ꯫ ꯂꯨꯆꯤꯡꯕ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯥꯗꯣꯛꯂꯕꯅꯤ, ꯅꯪꯕꯨ ꯀꯤꯕꯒꯤ ꯅꯠꯇꯦ꯫ ꯃꯤꯀꯨꯞꯇ ꯅꯪꯅ ꯑꯩꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕꯁꯨ ꯑꯩꯁꯨ ꯑꯗꯨꯃꯛ ꯀꯥꯞꯀꯅꯤ꯫ ꯊꯋꯥꯏ ꯊꯥꯈꯤꯕꯗ ꯀꯤꯒꯗꯕ ꯗꯦꯃꯣꯟ ꯑꯗꯣ ꯑꯩ ꯅꯠꯇꯦ ꯍꯟꯇꯔ꯫ ꯃꯇꯝ ꯑꯗꯣ ꯉꯥꯏꯔꯝꯈꯣ, ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯃꯇꯝ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯈꯣ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯅ ꯍꯥꯠꯂꯕꯗꯤ ꯑꯩꯕꯨ ꯅꯪꯅ ꯍꯥꯠꯆꯧ, ꯑꯗꯨꯕꯨ ꯑꯩꯅ ꯈꯖꯤꯛ ꯍꯥꯟꯈ꯭ꯔꯕ ꯍꯟꯇꯔ, ꯅꯪꯒꯤ ꯊꯋꯥꯏꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯊꯥꯔꯕꯅꯤ꯫ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯂꯩꯆꯤꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯦ ꯑꯃ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯌꯥꯔꯔꯣꯏ꯫ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔꯗꯤ ꯑꯩꯒꯤ ꯁꯥꯏꯟ ꯅꯤꯡꯊꯤꯅ ꯌꯥꯎꯔꯕꯅꯤ꯫ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡ ꯑꯗꯣ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ
ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯅꯣꯡꯃꯩꯅ ꯀꯣꯛꯇ ꯅꯝꯂꯕꯁꯨ, ꯊꯥꯡꯅ ꯉꯛꯁꯝꯗ ꯊꯝꯂꯕꯁꯨ ꯋꯥꯔꯧꯗꯦ ꯑꯁꯨꯛ ꯌꯧꯅ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯕ ꯆꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯤꯡꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯗꯨꯅ ꯂꯦꯞꯂꯝꯕ ꯃꯈꯥꯗ ꯒ꯭ꯔꯣꯡ ꯐꯝꯊꯔꯛꯏ꯫ ꯇꯅꯨꯁꯨ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯝꯕꯗꯨ ꯎꯔꯨꯕꯗ ꯃꯥ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜ! ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯆꯦꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯇꯨꯅ, ꯇꯅꯨ, ꯁꯤ ꯀꯩꯅꯣ? ꯃꯥꯅ ꯏꯐꯝꯗ ꯄꯤꯔꯤꯕ ꯆꯦꯁꯦ ꯀꯩꯅꯣ? ꯇꯅꯨꯁꯨ ꯇꯥꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯉꯛꯅ, ꯃꯥꯗꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯤꯕꯅ꯫ ꯀꯩꯅꯣ ꯂꯩꯆꯤꯜꯁꯤꯗꯤ? ꯍꯥꯏꯕ ꯂꯣꯏꯗꯦ ꯇꯥꯞ ꯂꯥꯛꯇꯨꯅ, ꯃꯥꯗꯣ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯅꯪꯗꯤ ꯈꯪꯂꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯋꯥꯏꯗꯨꯅ ꯍꯥꯏꯕ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕ? ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯅꯥ ꯍꯥꯏꯅꯁꯨ ꯀꯧꯈꯤꯗꯕ? ꯇꯅꯨ ꯃꯥꯁꯨ ꯈꯪꯉꯤ ꯅꯨꯄꯤ ꯑꯁꯦ ꯃꯃꯥꯡ ꯃꯄꯣꯛ ꯅꯤꯡꯁꯤꯡꯈ꯭ꯔꯦ ꯍꯥꯏꯕ꯫ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ ꯂꯩꯆꯤꯜ ꯀꯞꯇꯨꯅ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯇꯥꯏ, ꯃꯊꯪ ꯃꯄꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯊꯦꯡꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯀꯩꯒꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯥꯒ ꯑꯩꯒ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯍꯜꯂꯝꯂꯤꯕ? ꯏꯁꯣꯔ, ꯅꯪꯁꯨ ꯐꯠꯇꯦ, ꯍꯟꯅ ꯋꯥꯍꯜꯂꯤꯕ? ꯇꯅꯨꯒꯤ ꯃꯊꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯆꯦꯗꯨ ꯌꯦꯡꯉꯤ꯫ ꯇꯧꯔꯝꯂꯤꯕ ꯅꯤꯡꯊꯤꯕ ꯈꯨꯠꯏꯗ ꯂꯨꯆꯤꯡꯕ ꯍꯥꯏꯗꯨꯅ, ꯁꯤ ꯃꯥꯒꯤ ꯁꯣꯏꯔ, ꯏꯔꯥꯏ ꯂꯥꯏꯅ ꯃꯈꯨꯠ ꯑꯗꯨꯃꯛꯅ ꯇꯧꯈꯤꯕ ꯁꯣꯏꯔ? ꯑꯩꯁꯨ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯇꯅꯨ? ꯑꯩꯁꯨ ꯇꯧ ꯍꯥꯏꯕ꯭ꯔꯣ? ꯀꯔꯝꯅ ꯇꯧꯕ ꯉꯝꯒꯅꯤ? ꯈꯨꯠ ꯑꯁꯤꯗꯤ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯃꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯣꯏꯅꯣ? ꯑꯩ ꯋꯥꯔꯦ꯫ ꯅꯪꯗꯤ ꯍꯥꯏꯔꯝꯅꯤ, ꯑꯩꯕꯨ ꯃꯤ ꯑꯣꯏꯍꯜꯂꯣ꯫ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯟꯇꯔ꯫ ꯑꯩ ꯍꯟꯇꯔ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯇꯅꯨꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤꯉꯩ ꯃꯇꯥꯅ ꯍꯦꯟꯅ ꯀꯞꯂꯛꯂꯕꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯃꯥꯁꯨ꯫ ꯂꯩꯆꯤꯜ, ꯊꯣꯛꯂꯣ, ꯀꯩꯗꯧꯒꯦ? ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯂꯤꯂꯥꯅꯤ, ꯁꯥꯟꯅꯈꯤꯕ ꯇꯥꯕꯅꯤ꯫ ꯂꯤꯂꯥ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯤꯔꯔꯣꯏ ꯑꯩꯈꯣꯏꯅ꯫ ꯂꯩꯆꯤꯜ ꯐꯃꯨꯡꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯥꯝꯂꯒ ꯇꯅꯨꯗ ꯌꯦꯡꯍꯜꯂꯤ꯫ ꯑꯃꯨꯛ ꯍꯧꯒꯠꯈꯤꯗꯨꯅ ꯇꯣꯉꯥꯟꯅ ꯄꯥꯏꯈ꯭ꯔꯕ ꯆꯦꯇꯠ ꯑꯅꯤ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯇꯅꯨꯗ ꯌꯦꯡꯍꯜꯂꯤ꯫ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯁꯨꯝ ꯑꯃꯗꯤ ꯊꯋꯥꯏ ꯊꯥꯗꯣꯔꯝꯕ꯫ ꯑꯩ ꯁꯤꯈ꯭ꯔꯒꯦ, ꯂꯥꯟꯁꯨ ꯌꯥꯎꯗꯅꯕ, ꯆꯩꯅꯥꯁꯨ ꯈꯪꯗꯅꯕ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯣꯡꯃꯩ ꯑꯗꯣ ꯇꯥꯞ ꯈꯨꯝꯒꯠꯈꯤ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯗ ꯃꯊꯟꯇ ꯅꯝꯁꯤꯟꯖꯔꯒ, ꯇꯅꯨ, ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯂꯛꯎ꯫ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯑꯩ ꯋꯥꯔꯦ ꯇꯅꯨ, ꯑꯩ ꯋꯥꯔꯦ ꯍꯥꯏꯅ ꯇ꯭ꯔꯥꯏꯒꯔ ꯑꯗꯣ ꯅꯝꯒꯦ ꯇꯧꯕꯒ ꯃꯀꯣꯛ ꯄꯨꯕ ꯉꯝꯗ ꯃꯈꯥꯗ ꯕꯨꯝ ꯇꯨꯊꯔꯛꯂꯤ꯫ ꯃꯌꯥ ꯀꯥꯅ ꯌꯦꯡꯂꯝꯕ ꯆꯦꯇꯠ ꯑꯗꯣ ꯊꯝꯈꯤꯗꯨꯅ ꯂꯩꯆꯤꯜꯕꯨ ꯀꯣꯟꯈꯠꯂꯛꯏ꯫ ꯏꯔꯤꯛꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯆꯦꯕꯨ ꯂꯥꯏꯀꯠꯅꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯦꯇꯠ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯊꯧ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯕꯒꯨꯝ ꯍꯨꯝꯖꯤꯜꯂꯛꯄ ꯃꯥꯂꯪꯕ ꯃꯥꯒꯤ ꯇꯥꯟꯊꯥꯗ ꯂꯣꯏꯅꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯕ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯠꯆꯩ ꯆꯈꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯃꯈꯨꯠꯅ ꯃꯀꯣꯛ ꯑꯗꯨꯗ ꯁꯧꯔꯒ ꯃꯁꯥ ꯈꯪꯗ ꯇꯥꯖꯔꯛꯄ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯏ ꯃꯈꯨꯠꯅ꯫ ꯃꯆꯤꯟꯗꯁꯨ
ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯏꯈꯨꯠꯁꯤꯅ ꯍꯥꯠꯂꯒꯦ ꯈꯟꯅ ꯈꯟꯅ ꯊꯃꯣꯏ ꯑꯁꯤꯅ ꯈꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯃꯣꯏ ꯃꯥꯅ ꯅꯝꯗꯅ ꯊꯥꯡꯊꯍꯟꯈꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯃꯥ ꯑꯩꯒꯤ ꯀꯅꯥꯅꯣ? ꯑꯩ ꯃꯥꯒꯤ ꯀꯅꯥꯅꯣ? ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯊꯃꯣꯏ ꯃꯥꯅ ꯈꯥꯝꯂꯕꯗꯤ ꯊꯃꯣꯏ ꯃꯥꯁꯨ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯄꯨꯖꯥ ꯀꯧꯕ꯭ꯔꯨ ꯆꯤꯡꯂꯣꯟꯗ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯂꯝꯕ ꯃꯊꯟꯅꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯀꯥꯏꯕꯗꯤ ꯌꯥꯗꯦ ꯃꯥꯒꯤ ꯇꯄꯁ꯭ꯌꯥ, ꯀꯥꯏꯔꯕꯗꯤ ꯃꯥꯏꯊꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯂꯕ ꯐꯥꯎ ꯃꯥꯅ ꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯂꯨꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯠꯇ ꯃꯥ ꯀꯔꯤꯃꯠꯇꯁꯨ ꯉꯝꯗ꯭ꯔꯤ꯫ ꯉꯥꯏꯕ ꯀꯜꯂꯨ, ꯂꯥꯛꯈꯤꯅꯤ ꯃꯇꯝ꯫ ꯃꯤꯀꯨꯞ ꯑꯃꯗ ꯁꯛꯐꯝ ꯊꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏ ꯂꯩꯔꯝꯕ ꯄꯨꯡꯖꯥ ꯑꯃꯗ ꯁꯨꯔꯨꯡ ꯆꯪꯕ ꯌꯥꯔꯤꯕꯅꯤ꯫ ꯉꯥꯏꯈꯤꯒꯗꯕꯅꯤ ꯇꯥꯟꯖꯥ ꯑꯗꯣ, ꯂꯥꯛꯄ ꯅꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯗꯣ꯫ ꯂꯣꯌꯥ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯐꯝꯂꯦ, ꯃꯊꯥ ꯁꯥꯅꯁꯨ ꯐꯝꯂꯦ꯫ ꯇꯅꯨꯁꯨ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯝꯁꯤꯟꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤ ꯂꯩꯁꯅꯥꯅ꯫ ꯂꯣꯌꯥ, ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯍꯪꯕꯗꯤ ꯆꯨꯝꯗꯕ꯭ꯔꯥ? ꯅꯪꯕꯨ ꯃꯉꯣꯟꯗ ꯇꯛꯄ ꯉꯝꯗꯕ꯭ꯔꯥ? ꯂꯩꯁꯅꯥ, ꯑꯩ ꯁꯣꯟꯊꯔꯛꯏ꯫ ꯃꯥꯒꯤ ꯃꯥꯡꯗ ꯍꯦꯛ ꯂꯦꯞꯄ ꯃꯤꯀꯨꯞꯇ ꯑꯩ ꯁꯣꯟꯊꯔꯛꯏ꯫ ꯑꯩ ꯃꯥꯕꯨ ꯅꯝꯐꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯕꯁꯨ ꯉꯝꯂꯣꯏ꯫ ꯃꯅꯤꯡ ꯇꯝꯂꯁꯅꯨ ꯃꯥ, ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯔꯒꯨꯝꯁꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯂꯩꯖꯔꯝꯒꯅꯤ, ꯇꯧꯖꯔꯁꯅꯨ ꯃꯥꯒꯤ ꯑꯅꯤꯡꯕ꯫ ꯂꯩꯁꯅꯥꯁꯨ ꯂꯣꯌꯥꯅ ꯃꯁꯤ ꯌꯧꯔꯕꯗ ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯗꯣꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯣꯌꯥ ꯃꯥꯁꯨ ꯋꯥꯔꯕꯅꯤ ꯋꯥꯈꯜ ꯑꯗꯣ꯫ ꯇꯅꯨꯅ ꯋꯥꯔꯧꯈꯤꯕꯒꯤ ꯃꯔꯝ ꯋꯥꯈꯜꯗ ꯑꯣꯝꯗꯨꯅ ꯍꯪꯂꯒ ꯂꯩꯔꯤꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ꯫ ꯍꯤꯌꯥꯏꯅ ꯍꯥꯏꯕꯗꯒꯤ ꯄꯥꯎ ꯇꯥꯔꯕ ꯃꯤꯜꯂꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯊꯣꯏꯕ ꯄꯨꯊꯣꯔꯛꯈꯤꯕ ꯃꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯂꯨꯗꯦ, ꯑꯗꯨꯕꯨ ꯀꯟꯕꯒꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯂꯕꯗ ꯃꯥ ꯋꯥꯈꯜ ꯑꯃ ꯏꯐꯛ ꯐꯛꯆꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯏꯔꯤꯛꯀ ꯇꯅꯨꯒ ꯐꯝꯂꯤ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕꯒꯤ ꯅꯠꯇꯦꯗ, ꯏꯕꯦꯝꯃꯁꯦ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯅꯦ꯫ ꯋꯥꯍꯩ ꯑꯗꯨꯗ ꯏꯔꯤꯛꯀ ꯇꯅꯨꯒ ꯐꯠ ꯐꯠ ꯌꯦꯡꯅꯩ, ꯍꯔꯥꯎꯅꯁꯨ ꯅꯣꯛꯇꯨꯅ꯫ ꯏꯔꯤꯛ, ꯏꯔꯤꯛꯁꯨ, ꯆꯦ ꯇꯅꯨ ꯍꯥꯏꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯗꯨꯅ ꯈꯣꯟꯅꯩ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯗ꯫ ꯏꯔꯤꯛꯇꯤ ꯄꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯂꯛꯏ꯫ ꯃꯤꯠꯁꯅꯥ ꯑꯗꯨꯅ ꯄꯥꯡꯂꯛꯄꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯏ ꯃꯤꯁꯛ ꯑꯗꯣ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦꯗꯣ ꯃꯍꯥꯛꯇꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯄꯥꯡꯂꯛꯄꯗ ꯐꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯎꯕꯗ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯏꯔꯤꯛꯅ ꯅꯣꯛꯇꯨꯅ ꯃꯆꯦꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯦ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ, ꯅꯪ ꯀꯟꯁꯤꯞ ꯑꯣꯏꯔꯦ꯫ ꯂꯩꯆꯤꯜ ꯏꯉꯛ ꯉꯛꯅ ꯇꯅꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯇꯅꯨꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯍꯔꯥꯎꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯟꯅꯅ ꯂꯩꯆꯤꯜ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯅꯤ ꯑꯗꯨꯁꯨ ꯉꯛꯅ ꯇꯅꯨ ꯂꯩꯆꯤꯜꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ, ꯂꯩꯆꯤꯜ, ꯀꯩꯗꯧꯔꯒꯦ? ꯂꯩꯆꯤꯜ ꯀꯞꯄ ꯑꯗꯣ ꯈꯪꯖꯤꯟꯗꯨꯅ, ꯊꯠꯂꯒꯗꯕꯒꯤ ꯌꯥꯟꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯃꯥꯅ ꯃꯌꯣꯟ ꯆꯣꯡꯗꯨꯅꯁꯨ ꯁꯝꯖꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥ? ꯄꯟꯊꯨꯡ ꯌꯧꯔꯦ ꯈꯟꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯆꯩꯅꯥꯅꯤ ꯍꯥꯏꯅ ꯂꯧ ꯍꯥꯏꯕ꯭ꯔꯥ? ꯇꯅꯨ, ꯅꯪꯁꯨ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ?
ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯁꯤ, ꯍꯔꯥꯎꯒꯅꯤ ꯃꯈꯣꯏꯁꯨ. ꯇꯅꯨ, ꯃꯗꯨ ꯌꯥꯗꯦ. ꯑꯔꯣꯠꯄ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯤ. ꯏꯔꯦꯛ, ꯆꯠꯂꯣ, ꯏꯁꯤꯡ ꯑꯁꯥꯕ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ. ꯏꯔꯦꯛ ꯊꯣꯛꯈꯤꯕꯒ ꯍꯥꯏꯔꯛꯏ, ꯂꯣꯠꯈ꯭ꯔꯒꯦ ꯃꯁꯤꯗꯤ. ꯊꯣꯛꯂꯛꯀꯗꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯐꯝ ꯑꯁꯦ ꯅꯪꯒꯤ ꯆꯤꯟꯕꯥꯟꯗꯒꯤꯁꯨ ꯈꯪꯍꯜꯂꯛꯀꯅꯨ. ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯤ. ꯑꯗꯨꯕꯨ ꯇꯅꯨ, ꯑꯩꯗꯤ ꯃꯥꯡꯂꯦꯗꯣ. ꯄꯤꯕꯣꯛꯅꯨꯡꯗ ꯃꯤꯊꯝꯈ꯭ꯔꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯗꯤ ꯁꯛꯇꯤ ꯌꯥꯝꯅ ꯁꯣꯟꯕ ꯍꯟꯇꯔ ꯑꯣꯏꯔꯒꯅꯤ. ꯇꯅꯨ ꯉꯛꯅ ꯌꯦꯡꯗꯨꯅ, ꯂꯩꯆꯤꯜ, ꯅꯪꯅ ꯍꯥꯏꯗꯣ ꯃꯇꯧ ꯀꯔꯝꯅ? ꯂꯩꯆꯤꯜ ꯃꯣꯟꯅ ꯌꯦꯡꯂꯛꯏ. ꯀꯔꯤꯅꯣ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ? ꯀꯔꯤꯅꯣ ꯇꯝꯂꯒꯗꯕ ꯐꯣꯜ ꯑꯗꯨꯅ? ꯌꯦꯡꯂꯁꯤ.